Houjick fouba government formation semba ngamde makoina ngairib sin November tha dani November tha bo faubu semak tragadi moina claim torge habani tam masida center amasung state ki leiba BJP singi marta pau phongna daba natragana center gi mafam sida center gi leaders in the state ki leaders including BJP MLA sin yamna kana pressure tawba ngamdabagi phiom la sumaina MLA mana form na November tha faubu manung da government formation la tawraktragadi speaker se koina project tawkani habasi masigi marum da kai makral leibra tamuk kari anthamini India se de election tawraga mi khalaga govern to honsi habani bureaucrat na natragana center ri tharpa mi mana India se rule to baya de state se India se union of states ni hai base khwaidagi violate to base Manipur na number 1 habdi president's rule khwaidagi thaba maham se Manipur or pasina akhoi Manipur gi chakhat pagi lambi da leiba leitabra haina akhoi na tunglom da yeng matam da akhoi na yeng doi se direct center na rule to base Manipur gi praja gi kholau se taba ngamde suppose akhoi na yeng matam da direct center rule se still huti mama phok se direct center rule haina rum pa ba ye masida Manipur chakhat pra Manipur gi development leibra adu 1972 dagi masagi on decision lobang amakanda masagi matamdo RMC Manipur University adigi state matang jum chakhalak pagi development wakanda lakpase mase masagi mina rule torkada lakpari sina ina hapet kanu du lakta ninga thamjabani center na kamani yengi habta hapet thamjani center na yeng base akhoi sum u matamda Manipur gi issue se moina thaidokpa mali habadi suppose number command habirangani nakhoi hana loina pun kho kain he haigumba nakhoi da hoji community khra yaude irang toiba kangu khra mo separate talib kangu khra yaude noi phana pula kho kain haiba masisa akhoi na mu yeng doi se India da center da pai government se noi jo hana pun kho do government se mu haiba ya bro suppose akhoi na government se da akhoi ni yeng matam da population yam nei khra muslim am ho yaude Muslim ama yarakanda no government se mo habia bro yade Manipur macha am ho yaude Manipur macha ama yarakanda no government se mo habia de government se leigada baneba madu yaning da thokhaba kangu mayam do moina su mari ta le ta adi entire system se moina makada mogi irang to ba kanguna tongan tagi haba kanguna wakalla na khanba kanguna Indian system se thugairaga leire democracy se marai cha tha halle habasina ani suboina ai habet thamdage unagi phu ya da kangu sina Manipur gi kamane khalam doino haba Manipur da wrong image ama piye aduna yam tuina chala kanda kem tawi delhi da kem tawi haraga unaba phu phangdi hadi ngasagi akhoi ngasai planning process ba loi tokroba unabagi appointment phu piba yam ki unar yam ki kurum dauna yam tojana leiba amagi leader dauna moina unar handalak pa se masi akhoi Manipur pazara wrong message am piye masi mayam sidagi tholak pada krai tholak ke ka akhoi Manipur gi MLA hojik ji leibi ba da makhoi da wakhar ma lae center na toy base akhoi da kichu kirum tawdana sumoina haibda ji haina adigi moi culture do sum leita di masi yararoi akhoi anoba step ama thangdak khadi akhoi yadung mandi haiba wakhalon ama lakpa mali aduna ngang MLA mayam thambi kriba adigi hojiki speaker da project tawga sebani kaino openly lak thorei se hanadi sigi mamang da hapet yeng bioba hana akhoi gi rajbod da chamure ti mama madura haibada anybody center na khalakpado akhoi yani na hairabane akhoi change of word se hapet yeng bioba adigi akhoi leaders akhoi se government sembiu adubo center high command na anybody harapado akhoi yani harabadi hojina to na mo hongaga hojikti leader bo akhoi na khalbado hakpada bani haibasima elected member na tana Manipur susu thawai yobi daba usitaba Manipur thoi ba crisis se lobi daba sam har matamda prime minister sungla lakhi daba do la matong handa yam tangna handa yam lakhi bado no malakta lakhi ba madudra mana Manipur ada su unadre akhoi suda su unadaba do maduna signal am piye haji akhoi se mo akhoi representative sing se moina mana ko ngen mo law daba ne haibagi phajade abu kitang respect ama pibadi watpa mali madu yamna phatte tawhidaba thabak ni mana tawrido haiba ma haiba thamjage adigi ama yam luwamna miduna chawba miduna unaroi haiba matamdadi akhoi samna harabada akhoi leaders ni mana he prime minister in India quite chawre mana unaroi na khan grita di phana hairasu sumya yaroi aduna magi wakhalon da lai khabani na akhoi na ji haisina central leaders sing sida magi wakhan kamaina hongan gadagi haiba concept am leiba masida akhoi na diksam am yaba se thaina congress oigera am oigera thaina asphagi issue matam adigi jun 18 gi issue matam da ruling adigi opposition mayam se makoi own political party gi against the yam toina ngange al tei bulle ba di Manipur ne lui ai masida lur kan da haiba ma madura akhoi na ji akhoi gi center akhoi gi state leader mayam da haina akhoi central high command na sum leita di
Manipur gi central hai kamana Manipur ju chunga lak taba hana pudi lakre adigi Manipur gi wa ju sunta tabi da baduni hana lubra haiba Manipur gi prajana mukhoi da hange eba aduna hoji Manipur gi prajana hari se akhoi hoji anuba leadership pami praja gi wakhalon ngangba prajana pami do ngangba haraga leader ne na akhoi gi Manipur gi future plan hagi leader hai si na kuma vision ama leidong ne hadi independence ki matungda kamaina India di industrialized kamain tawni hana vision lebeda na Manipur gi su internally displaced person में हमसे कमाने में हन्नी मणिपुर की इकोनॉमी ख्वाइदी नेमी इंडिया से हंगर इंडेक्स ता ख्वाइदी सोक मपनिंग दले मधुसु मणिपुर दंग ले अदि मणिपुर पर कैपिटा इनकम मी अमगी इनकम ख्वाइदी हंथबल लम से मणिपुर ओइसले हादि मणिपुर से पुनमक सोक्थबल लम ले रकान से दा मधुगी लीडरशिप सिगदुना मधुगी इशू में कमाने डील तौनी ना ngamबगी महत्ता अखोय गवर्नमेंट सेमता हातरी गवर्नमेंट सेमबदुना तना अतोप मखोय वखन लेतब्रा हायना प्रजाने याम तोइन हदर हंगैसे मसि मखोयसु हाइफेट मधु तासन बियु लक्सन बियु मधु कानब ओइनी ज्ञान ओइनी अदुगा प्रजाना ngamबदो मखोयना प्रजाना ngangiबा मणिपुर की पामिबा मणिपुर की फीचर फजना मोइना गवर्नमेंट सेमु हाइबे मनुंगदा मधु फजना मोइना आर्टिकुलेट तोरगा फजना ngamबा मतमदा सेंटर नसु थवाय यावना लौनी अदुबु मसिगी मतंगदा हाइबाम दै लुरा जी करिगिनो दिल्ली की रूलिंग जंतर मंतर खंगे धरना तौदना खतना एगिटेशन तब कई तौदिनो प्रजान हंगिदो मखोसु तासन बियु तौबियु रूलिंग एगिटेशन तब याय रूलिंग पार्लियामेंट मनुंग अगेंस्ट गवर्नमेंट नांग याय क्वेश्चन हंग याय हाइबसे कौबिगनु मखोय लेरिबसे मसानते इंडिविजुअल नते मखोय चेरिजे कईगिनो हाकान लीडर ओइबगिनी मणिपुर प्रजा रिप्रेजेंट तौबगिनी अदुना मयामगी ख्वाइदगी चैबसे लीडर गाक्तनी अदुना मयामना लई चैबसे एक्सपेक्टेशन याम वांगबगिनी अदुबु तंजाम दिलेना बकुमा मी सिंगसिना वारबा अमुहन चेरकनीबा कईनो मा तफम दैते तुमफम दैते होजि याम वाले फार्मर मैम नोमै कापई इनकम दैते मणिपुर से चाइ हाजि ग्यामिन तादबम सोसाइटी ना मखोय लीडर ले चेरकदो सौबिगनु तासन बिरगा लीडर सा प्रजा मैम ngangi से कमाइने रिफ्लेक्ट तौसिगे हाइबदा पंग थांजन बियु हाय थंजन